Manipur amusung Myanmar ga tainaba Taijang khulda Kna-B na attack satharakpadagi tension wangna leiri Manipur amusung Myanmar ga lonabada leiba Taijang khulda Myanmar da base toba lalolop Kuki National Army Burma na ngarang akanba attack sathatuna landabge thokdok thokhraba matung mafam aduda tension wangna leiri hairi yamna thajaba yaba pawgi matung ina Taijang hairiba khulasi Myanmar Saigang province ki Leothik subdivision gi manung chana leibani khulasi tamudigi nongpok thangmada kilometer 15 rom chatlaga leibani mafam asi district headquarter oina military junta an occupy toba lam amani hairi pawsina makha taraduna hai Kna-B na khula asida Manipur gi lalolop khara mafam aduda leramani haina singnabadagi attack adu satharamani adubo Kna-B na sathakiba attack aduda misimina amadi asopan gi pawdi leite hairi report asina makha taraduna hai Taijang village asi lisingni kungamari fawba khunja singna khunda leitana leramba mafam ne adubo Myanmar military amusung rebels sing akanba Khut Thoknakhre khulasi khunja sing khulasi thadokuna satki khulasi da Manipur gi larhalup sing gi kadar sing sangsilaktuna makuki leifam onthokki haina report asina makha tari khulasi da Myanmar military singa nangna saminaba proxy group PU Sothi amusung NSN IM gi kadar sing khulasi da leirami haina su report asina makha tari Manipur gi banai manase haiba mioi lising manga ga sanipan rom Israel pangkhragani India के मणिपुर यावना मिजोराम दा बानै मनासे कम्युनिटी की मियो चौराकना लिसिंग मंगा का सनिपान रोम इजराइल लेबाक दा थादोकिबा हौरगनी हाइरी पनबा याबदी ममांग सही की डिसेंबर 10 दगी इंडिया की अवांग नोंपोक स्टेट मणिपुर अमदी मिजोराम दा लैरिबा बानै मनासे कम्युनिटी की मियो चौराकना लिसिंग मंगा का सनिपान रोम कुमजा लिसिंग नि कुंथ्रा फावबदा लोइसिनबा इजराइल लेबाकना अयाबा पीखिबनी मसिगे लोनना Israel cabinet lupa crore saniyangkai ki plan ama ayaba pikhibaga lonena hairiba miyoi asi tangkak naina Israel lebakta pubada ayaba pikhibani Baskar English Pawkse da report torokpagi matungina ngarang dagi hauriba chahi asi phawgi manungda miyoi lising amaga chani Israel da thakigani hairi Times of India ki report amagi matung ina Jewish lining satpa singi lusingba rabies mapan Israel gi mangkraba tribe hairakasu khangnaba banai manasel chahum rom screening torom laba matung Israel gi damak Mizoram thadokibani Baskar के पाव मतुंगिना मखा तारादुना बाने मनासै की मियो मतम ममदा इंडिया लिसिंग तरागनी थोइरोम ओइरोम की अदुमैनमक हौजिकी मतमदा मसिगी मियोइसिंग असि मणिपुर चौराकना लिसिंग मरी अदुगा मिजोरामदना लिसिंग अमगा सनिपान रोम ओइरी इंडिया थादोक्तुना इजराइल दा सत्की गदौरिबा मियोइसिंग मफम अदुदा इंग तप्पा अमदि आशा कया अमा थामली हाइना मिजोराम कम्युनिटी की लुसिंगबा जेरेमाइन एल नामतेन हाइ नहा ओइरिबा मेंबर अमगी मतुंगिना मफम असिदा सिक्युरिटी अमता लाइतबगा लोनेना इजराइल दा अखोइना इमुंग मनुंग पुनबा hangbaga lonena mafam aduda thaba engkhang gyum amadi Hebrew education phanglagani hairi panba yabadi Israel da hokiba kumja lising amaga yankhai dagi hongna malem sinba thungna Jews ki ruthibagi thabak hawduna lakhibani hairibam asigi manung sana kumja lising ani manga da Israel gi sip Rabbi Somo Amarna Jewish tradition hairiba myoising kang asibu dharma gi oiba sakhangba pikhibani India dagi satkigadawriba myoising asina Israel leba ki awang thangba ngamkhai da leiba Galilee region da khundaleta handuna mafam adugi ngongkhoi ki mapangkan kankan hangadawri state sida sahi khuntakliba asi India lengana Chathaba proxy war ni joi awagi makutta sahi tare khundakraba matung state asida inong nongna sahi khundakliba asi India lengana Chathaba proxy war amani haina veteran politician okram joina maral sirakli Imphal West ki kakwada leiba veteran politician asigi yumda kaisamtong AC ki MLA oiramba Eljente Kumar Norya pakhang lakpa AC ki MLA oiramba आरके अननमसुंग तोंगान तोंगान लुप तरुकी म्यूट सिंगना सरुक यादुना पांगथोकिबा पावगी मिफमदा जोइना इंडिया लेंगाकता मराल असि सिखिबनी पावगी मिफम अदुदा जोइना मखा तारदुना स्टेट असिदा ओइरिबा फिबम असि बीजेपी लेंगाकना मणिपुर मसे ताहानबगे लानमनी काबो लेबाक माइथिबा पिखरबा मणिपुर असि ngasiदी काबो लेबाकतगी सेलेक्टबा मिसेल खरकी मखुत्ता खोंताक लानसिबा लमदम अमा ओइना लेरकली मसिदा इंडिया लेंगाकना मणिपुर कन्नबा होनादे मदुगी महुता मतौ करमना मणिपुर बीजेपी के लेंगा अमन लिंगनी हाइबा माइकई असोंदा पुनिंग सिंगसिंदुना लेरे हाइखी सही असि जनवरी 9 असि मणिपुर निंग तमना पालंबा महाराज गंभीर सिंहा लखिदबा मणिपुर निंग तंबा हंजनखिबा सही सनी मपुंग फारकपगी नुमितनि हाइबा वाफम थमनदुना माकना हाइ नुमित असि लेबाक निंथौ यावना मियांगी मिहुत अमदि खुंदा मिनिबा सिंगी लुसिंगबा सिंगना अखोय अमुक हन्ना खुंदा हल्लोय हाइना वासक पारिनखिबा सही यांखै मपुंग फारकपा नुमित अमसु ओइरि मरम असिना लाखलिबा जनवरी तांग 9 दा मुनुमक असिबो निंगसिंगबगी थरम अमा तोंगान तोंगान लुप तरुकना सिंदुना पांगथोकनि हाइरदुना थरम असिदा कंगलु फुरुक खेनबा थमदना सरुक यामिननबा अपील तौरकले एनफोर्समेंट डायरेक्टोरेट ना बिरला एम्पोरियम प्राइवेट लिमिटेड एरा फाइनेंस प्राइवेट लिमिटेड के लुपा करोड़ 53.50 के प्रॉपर्टी सीज तौखरे डायरेक्टोरेट ऑफ एनफोर्समेंट
Imphal Sub-Zonal Office na aina yadaba mawngda satharamba large scale investment fraud ka mari lenana MS Birla Emporium Private Limited, MS Ira Finance Private Limited amasung haiba Private Limited ani asigi Director Yumnam Irabantada anirak suba oina lupa karor kuntraga humdoi dasmik humfuga taruki provisional attachment order issue tawkibaga lonina seize tawsinkhre hairi ngarang January amada Directorate of Enforcement Imphal Sub Zonal Office na issue tawkiba chirolamigi matunginadi haiba attachment asi MS Birla Emporium Private Limited, MS Ira Finance Private Limited amasung Private Limited ani asigi Director Yumnam Irabantana Manipur laiba investor lising manga ronda namthak tawduna yamlaba senfam sing khongot kibaga mari leinana ni wathok asiga mari leinana CID Crime Branch Manipurna Private Limited ani asiga Director Yumnam Irabantagi mathakta IPCC ki section 1860 yauna tongan ba section singi makhada restart tawkiba FR amaga mari leinana Enforcement Directorate asigi maikai investigation sathaba haurakibani FIR asigi matungina hairibadi haukiba sahi lisingani taramapan kunga mathoigi matam asigi manungda Yumnam Irabantana fraudulent investment ama operate tawduna hairiba company sing asigi kuthangda investors singda yamlaba senpam sing pigani haina deposit tawunki hairiba senpam sing asi miyamdagi namthak tawduna khongot khraba matung investors singda makoina tawkiba deposit ki senpam sing adu Yumnam Irabantana chalairiba company asigi maikaidigi handokide hairiba scheme asi unauthorized oibana maram oiraga investors singdagi khongotkhiba yamlaba senpam sing mangkhre company asina loan against property model gi makhada property thamlaga miyamda loan pibagi thabak tawi adubo sel puriba miwi sing adugi lantum sing adu aina yadaba mawngda company asigi director Yumnam Irabanta amadi MS Birla Emporium Private Limited ki staff sing the sale did ki kuthangda transfer tawi tawrakiba investor sing adu da yamlaba senpam sing phangangani haina wasakiba sing adu amata handoktana inglisingani kun anganba sarukta company sing asi operate toba lepkre promoter singi ming restart tawkiba property sing adu aina yadaba mawngda repayment amata tawdana fajillaga thamli loinana hairiba crime gi thabak sing asi leptana sathaduna yamlaba lanthum lepsin gi thabak tawi Enforcement Directorate ki maikaidagi Makhatana hairibana MS Birla Emporium Private Limited masigi Director Yumnam Irabanta amasung mahaka loinariba singi mingda laiba lupa karor kungani 1.2 gi value oigadaba movable amasung immovable property sing hana phajin kiba laikre loinana mamang sahi lisingani kunga marige June tarukta Imphal East ki special PMLA ki court ta ED na phajilaga thamleba assets sing asi matpaga mari lenana prosecution complaint ama file toba laikre makha taba investigation da mamang sahi lisingani kunga manga gi June tarukta Imphal East ki special PMLA ki court ED na phajilaga thamleba assets sing asi matpaga mari lenana prosecution complaint ama file toba laikre makha taba investigation da MS Birla Emporium Private Limited MS Ira Finance Private Limited Yumnam Irabanta amade mahaka loina kiba mioi singi mingda ahenba immovable property sama kunga mapal lay haibasi masak khangba ngamkhibani hairiba property sing asi makhoina sathakiba crime sing aduna laikibani property sing asigi value asi lupa karor kunthra humdoi dasmik humfuga tarukni hairiba property sing asisu Enforcement Directorate provisionally oina attach tawre khwaidigi nauna issue tawkiba order asi tharaga MS Birla Emporium Private Limited, MS Ira Finance Private Limited, masigi Director Yumnam Irabanta amasung makoiga loinariba singdagi Enforcement Directorate na assist tawriba movable amasung immovable property sing asi punna lupa karor humfumathoi dasmik humfuganipan sure Enforcement Directorate ki maikaidagi hiramasigi matangda makhatana investigation sathari hairi Amit Sahana Governor Chief Secretary Kauduna Manipur Phibam review tawkhre Manipur anoba lengak sembagi wafam de khana khidre lisingani kunga taruki sahi hawbaga lonena Union Home Minister Amit Sahana mayai tangbal lauduna Manipur President role thamliba asigi matam tensilakpaga lonena ngasi high level review ama pangthoktuna Manipur hawjik oiriba phibam singi matangda khana khre panbayabadi hawjik Manipur thamliba PR asigi matam asi sahi asigi February 13 fawba Central Government sangdokhibani ngasi Home Minister Amit Sahana share lauduna pangthokhiba Manipur ki high level review meeting aduda Manipur Governor Ajay Kumar Bala Government ki Security Advisor Kuldeep Singh Sub Secretary PK Goyal DGP Rajiv Singh amadi Minister of Home Affairs ki makok thongbo functionary sing saru yaki haina awangba thaki resource asina phungdorakli course asina makha taraduna Manipur ki Governor DGP Security Advisor Sub Secretary apunbal delegate asingrang Delhi da meeting asi pangthoknamagi damak thongkhibani pangthokadoriba meeting asi ki agenda asi
एजेंडा असी मरुअना मणिपुर की लॉ एंड ऑर्डर सिक्योरिटी अरेंजमेंट अमसु मणिपुर स्टेट पाइखटलिबा सकट थौरांग थबक थौरम सिंग मतंगदनी हाइखी यूनियन होम मिनिस्टर नम मयाई तांगबा लौदुना ngasi दिल्ली दा पांगथुकिबा रिव्यू मीटिंग अदुदा मणिपुर की हौज ओरिबा लॉ एंड ऑर्डर की फिबम असे ग्राउंड लेवल दगी हौरगा टॉप डिसीजन सिंग खनखिबगा लोनना हौज इरांग मायोकनरिबा मणिपुर स्टेट इरांग लाक्सिन हन्नबा थमलिबा सेंट्रल सिक्योरिटी फोर्सिंग की डिप्लॉयमेंट की मतंगदा खन्नरदुना मणिपुर मखा ताना वायलेंस ओइबा पामदबा थौदोकसिंग थोक्तनबगिदमक डिप्लॉय तोरिबा सिक्योरिटी सिंग मरक्ता यामना निंगथीना कोऑर्डिनेशन पिहनबा अमदी यामना मरु ओइना ngasi पांगथोकिबा रिव्यू मीटिंग अदुदा मणिपुर स्टेट पाइखटलिबा चाखो थौरांगी थबकसिंग खुमांग चाउसिन पाइखट हनबदा नतना इरांग असिना सोलबा कम्युनिटी सिंग दा चाखो थौरांगी थबकसिंग असे हकथेंगना कानबा पिहनबा असिना चिंगबसिंग खनखी हाइरी ऑफिशियल सोर्स ना मखा ताना हाइ ngasi होम मिनिस्टर ना शेयर लौदुना पांगथोकिबा हाई लेवल रिव्यू मीटिंग अदुदा पियार थमलिबा मणिपुर अनोबा पॉपुलर गवर्नमेंट अमा थमदुना स्टेट की म्यूट सिंगना चलाइबा गवर्नमेंट अमा थमनबा के वरेप लौगद्रा हाइना खनरुबनी अदुबो मणिपुर स्टेट की ओइना अनोबा सरकार सिंगगी वाफमदी मीटिंग अदुदा खनखिदे हाइरी पनबा याबदी चीफ मिनिस्टर एन बीएन सिंगना लुसिंगबा बीजेपी की गवर्नमेंट अदु चीफ मिनिस्टर मसामकना रिजाइन तोखिबदगी मणिपुर स्टेट पियार थमदुना लाखिबनी मसिगी मथक्ता पार्लियामेंट सेशन मखा ताना ममांग सही अगस्त थादगी अमुक सही असिगी फेब्रुवारी 19 फाउबा मणिपुर पियार थमगी मतम असि सांदोखिबनी